Thasi Nipanda Myanmar dagi Meitei lalhoba kaya Selon khulda leiba ahanba Assam Rifles ki Meitei commanding officer gi matenga loinana India gi ngamkhai lan na changsilakle haibagi pau phangle haina Kuki Inpi Chandel na thadorokpa cherol amana phongdurakli cherol asna hai Assam Rifles ki CEO aduna lalhoba sing adu Imphal tamna pukhinaba thorang tawrambani hiramasi gi matangda pau hek phangbaga New Samtal Assam Rifles outpost mafam madugi nupi kaya na thomjin krai adumoinamak Assam Rifles ki officer aduna mahaki power adubul lana sizinaduna mahakna siliba sida miyam adubusu namduna yawhanaba hotnari haidi Haukiba September anida Selon khulda Meitei officer posting tharakpagi mayokta miyamna khongjang changsinkiba leikrabani masigi mathakta Kuki Inpi Manipurna Assam Rifles ki DG da iba cherol thaduna khanghankibasu leikrabani madugi pauko moina August 9 da Assam Rifles ki personnel singi marakta lamhen tu hen ba yawraklabadi action lokhatkani haina thajaba pirakhibani Assam Rifles ki CEO asina chathariba thong asidi Kuki Inpi Chandel na akan mamong da condemn tawi mari lainaba authority na khudakta Meitei ARCO asi mafam asidagi Louthokhinaba haina su cherol asina makha taraduna demand Tourakli